ꯑꯔꯤꯕ ꯃꯇꯝꯒꯤ ꯂꯥꯏꯔꯤꯛ ꯑꯃꯗꯤ ꯋꯥꯔꯤꯁꯤꯡꯗꯒꯤ ꯍꯧꯔꯒ ꯍꯧꯖꯤꯛꯀꯥꯟꯒꯤ YouTube ꯚꯤꯗꯤꯑꯣꯁ ꯀꯌꯥ ꯑꯃꯅ giants ꯍꯥꯏꯗꯤ ꯃꯤꯖꯥꯎꯁꯤꯡ ꯂꯩ ꯊꯦꯡꯅꯔꯛꯏ ꯍꯥꯏꯕ ꯀꯌꯥ ꯑꯃ ꯂꯩ ꯄꯥꯎꯆꯦꯁꯤꯡꯗꯁꯨ ꯋꯥꯡ ꯆꯥꯎꯈ꯭ꯔꯕ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯁꯥꯊꯤ ꯇꯝꯊꯤꯔꯕ ꯃꯤꯖꯥꯎꯁꯤꯡꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯐꯪꯉꯦ ꯍꯥꯏꯅ ꯐꯣꯡꯅꯈꯤ ꯅꯣꯔꯁ mythologyꯒꯤ frost giant ꯒ꯭रीꯛꯁꯤꯡꯒꯤ ꯃꯃꯤꯠ ꯑꯃꯈꯛ ꯄꯥꯟꯕ cyclops ꯑꯁꯤꯅꯆꯤꯡꯕꯁꯤꯡ ꯄꯟꯕ ꯌꯥꯏ ꯑꯉꯟꯕ ꯃꯇꯝꯒꯤ ꯑꯦꯛꯁꯄ꯭ꯂꯣꯔꯔꯁꯤꯡꯅ ꯐꯥꯎ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯅꯨꯄꯥ ꯑꯅꯤꯃꯨꯛ ꯋꯥꯡ ꯆꯥꯎꯕ ꯃꯤꯖꯥꯎ ꯎꯔꯛꯏ ꯍꯥꯏꯗꯅ ꯃꯔꯝꯗ ꯍꯜꯂꯛꯑꯒ ꯂꯤꯔꯈꯤ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤꯡꯁꯤ ꯉꯁꯤꯐꯥꯎ ꯑꯗꯨꯝ ꯂꯦꯞꯇꯅ ꯂꯤꯅꯔꯤ ꯇꯥꯅꯔꯤ ꯍꯥꯏꯅꯔꯤꯕꯁꯤꯡꯁꯤ ꯑꯆꯨꯝꯕꯗꯤ ꯑꯣꯏꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒꯅ ꯑꯁꯦꯡꯕꯗꯨ ꯂꯩꯉꯥꯛꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯣꯏꯗꯧꯔꯤꯕ꯭ꯔꯥ 1520ꯗꯅꯤ ꯐꯔꯗꯤꯅꯟ ꯃꯦꯖꯦꯂꯟ ꯍꯥꯏꯔꯤꯕ ꯁ꯭ꯄꯦꯅꯤꯁ ꯑꯦꯛꯁꯄ꯭ꯂꯣꯔꯔꯁꯦ ꯃꯥꯒꯤ ꯀ꯭ꯔꯨꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯥꯔꯖꯦꯟꯇꯤꯅꯥꯒꯤ ꯄꯦꯇꯥꯒꯣꯅꯤꯌꯥ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯌꯧꯔꯛꯈꯤ ꯃꯐꯝꯁꯤꯒꯤ ꯁꯃꯨꯗ꯭ꯔ ꯇꯣꯔꯕꯥꯟꯗ ꯆꯥꯎꯈ꯭ꯔꯕ ꯃꯤꯖꯥꯎ ꯈꯔ ꯂꯩꯔꯝꯃꯤ ꯃꯈꯣꯏꯒ ꯌꯦꯡꯅꯕꯗ ꯃꯦꯖꯦꯂꯟ ꯑꯃꯗꯤ ꯃꯥꯒꯤ ꯀ꯭ꯔꯨꯗꯤ ꯃꯤꯖꯥꯎꯁꯤꯡꯗꯨꯒꯤ ꯃꯈ꯭ꯋꯥꯡ ꯐꯥꯎ ꯌꯧꯗꯦ ꯍꯥꯏ ꯁ꯭ꯄꯦꯅꯤꯁꯁꯤꯡꯅ ꯃꯐꯝꯗꯨ ꯄꯦꯇꯥꯒꯣꯟ ꯍꯥꯏꯗꯤ ꯃꯈꯣꯏꯒꯤ ꯂꯣꯟꯗ ꯑꯆꯧꯕ ꯈꯣꯡꯄꯥꯛ ꯍꯥꯏꯕ ꯋꯥꯍꯩꯁꯤꯗꯒꯤ ꯂꯧꯔꯒ ꯄꯦꯇꯥꯒꯣꯅꯤꯌꯥ ꯍꯥꯏꯅ ꯊꯣꯜꯂꯝꯈꯤ ꯐ꯭ꯔꯥꯟꯁꯤꯁ ꯗ꯭ꯔꯦꯛ ꯍꯥꯏꯔꯤꯕ ꯏꯪꯂꯤꯁ ꯑꯦꯛꯁꯄ꯭ꯂꯣꯔꯔ ꯁꯤꯅꯁꯨ ꯃꯦꯖꯦꯂꯟꯅ ꯊꯦꯡꯅꯈꯤꯕ ꯃꯤꯖꯥꯎ ꯖꯥꯇꯤꯗꯨꯃꯛ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯛꯈꯤ ꯃꯈꯣꯏ ꯐꯤꯠ 12ꯃꯨꯛ ꯋꯥꯡꯕ ꯃꯁꯥ ꯃꯎ ꯐꯕ ꯃꯥꯂꯦꯝꯒꯤ ꯑꯇꯩ ꯃꯐꯝꯁꯤꯡꯒ ꯁꯝꯅꯗꯅ ꯌꯥꯝ ꯆꯥꯎꯈꯠꯇ꯭ꯔꯤꯕ ꯃꯍꯤꯡꯗ ꯍꯤꯡꯕ ꯀꯥꯡꯕꯨꯅꯤ ꯍꯥꯏ 1869 ꯅ꯭ꯌꯨꯌꯣꯔꯛꯀꯤ ꯀꯥꯔꯗꯤꯐ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗꯅꯤ ꯊꯕꯛ ꯁꯨꯕ ꯃꯤ ꯈꯔꯅ ꯐꯥꯔꯝ ꯑꯃꯒꯤ ꯒꯨꯍꯥ ꯇꯧꯔꯤꯉꯩꯗ ꯑꯉꯛꯄ ꯑꯃ ꯊꯦꯡꯅꯈꯤ ꯐꯨꯠ 10 ꯋꯥꯡꯕ ꯅꯨꯡ ꯑꯣꯜꯂꯕ ꯅꯨꯄꯥ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯨꯝꯗꯨꯅ ꯂꯩꯔꯝꯈꯤ ꯃꯁꯤꯅ ꯑꯃꯦꯔꯤꯀꯥ ꯄꯨꯝꯕ ꯋꯥ ꯂꯥꯎꯅꯔꯛꯇꯨꯅ ꯌꯦꯡꯕ ꯂꯥꯛꯄ ꯃꯤꯌꯥꯝꯗꯨꯗꯒꯤ ꯇꯥꯜꯂꯛꯄ ꯇꯤꯀꯦꯠꯀꯤ ꯁꯦꯟꯗꯣꯡꯅ ꯃꯐꯝꯗꯨ ꯌꯥꯝꯅ ꯀꯥꯟꯅꯍꯟꯈꯤ ꯊꯥꯖꯕꯁꯤꯡꯅ ꯃꯁꯤ ꯕꯥꯏꯕꯜꯗ ꯌꯥꯎꯕ ꯅꯦꯐꯤꯂꯤꯝꯅꯤ ꯁ꯭ꯀ꯭ꯔꯤꯞꯆꯔꯗ ꯏꯔꯝꯂꯤꯕꯗꯨ ꯆꯨꯝꯃꯤ ꯍꯥꯏꯕꯒꯤ ꯁꯥꯈꯤꯅꯤ ꯍꯥꯏꯈꯤ ꯁꯥꯏꯟꯇꯤꯁꯁꯤꯡ ꯐꯥꯎ ꯃꯀꯣꯛ ꯉꯥꯎꯅꯈꯤ 19th ꯁꯦꯟꯆꯨꯔꯤ ꯂꯣꯏꯔꯝꯗꯥꯏ ꯑꯃꯗꯤ 20th ꯁꯦꯟꯆꯨꯔꯤ ꯍꯧꯔꯛꯄ ꯁ꯭ꯋꯥꯏꯗ ꯑꯃꯦꯔꯤꯀꯥꯒꯤ ꯃꯤꯗ ꯋꯦꯁ ꯑꯃꯗꯤ ꯑꯦꯄꯥꯂꯦꯁꯤꯌꯥ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡꯁꯤꯗ ꯆꯥꯎꯈ꯭ꯔꯕ ꯃꯤꯖꯥꯎꯁꯤꯡꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯂꯩꯅꯨꯡꯗꯒꯤ ꯐꯪꯂꯦ ꯍꯥꯏꯗꯅ ꯄꯥꯎꯆꯦꯁꯤꯡꯗ ꯌꯥꯝ ꯇꯣꯏꯅ ꯐꯣꯡꯅꯈꯤ ꯃꯔꯨꯑꯣꯏꯅ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡꯁꯦ ꯑꯃꯦꯔꯤꯀꯥꯒꯤ ꯍꯥꯟꯅꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯃꯣꯡꯐꯝꯁꯤꯡꯗ ꯊꯦꯡꯅꯕꯅꯤ ꯍꯥꯏꯅ ꯏ ꯃꯤꯖꯥꯎꯁꯤꯡꯗꯨ ꯐꯨꯠ 9ꯗꯒꯤ ꯐꯨꯠ 13 ꯐꯥꯎꯕ ꯋꯥꯡꯉꯤ ꯃꯈꯣꯏꯒꯤ ꯃꯌꯥꯁꯤꯡ ꯑꯗꯨꯁꯨ ꯔꯣ ꯑꯅꯤ ꯄꯥꯜꯂꯤ ꯁꯔꯨꯁꯤꯡꯗꯨ ꯌꯥꯝ ꯆꯥꯎꯃꯟꯈꯤꯕꯅ ꯁ꯭ꯃꯤꯊꯁꯣꯅꯤꯌꯟ ꯃ꯭ꯌꯨꯖꯤꯌꯝꯗ ꯊꯥꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯉꯁꯤ ꯐꯥꯎꯕ ꯁꯔꯨꯁꯤꯡꯗꯨ ꯑꯃꯨꯛ ꯍꯟꯅ ꯎꯈꯤꯗ꯭ꯔꯦ ꯁ꯭ꯃꯤꯊꯁꯣꯅꯤꯌꯟꯅ ꯂꯣꯠꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯁꯤꯒꯨꯝꯕ ꯃꯤꯖꯥꯎꯁꯤꯡꯒꯤ ꯋꯥꯔꯤꯁꯤ ꯂꯝꯀꯣꯏꯕꯁꯤꯡ ꯑꯃꯗꯤ ꯂꯩꯕꯥꯛ ꯇꯧꯔꯨꯕ ꯁꯤꯟꯃꯤꯁꯤꯡꯒꯤ ꯃꯆꯤꯜ ꯈꯛꯇꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯅꯠꯇꯦ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯐꯔꯗꯤꯅꯟ ꯃꯦꯖꯦꯂꯟ ꯐ꯭ꯔꯥꯟꯁꯤꯁ ꯗ꯭ꯔꯦꯛ ꯍꯣꯏꯅ ꯎꯔꯛꯈꯤꯕ ꯃꯤꯖꯥꯎꯁꯤꯡꯗꯨꯗꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯁꯥꯎꯊ ꯑꯃꯦꯔꯤꯀꯥꯒꯤ ꯌꯦꯜꯍꯧꯃꯤ ꯇꯦꯍꯨꯜꯆꯦꯠ ꯖꯥꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯤ ꯍꯥꯏꯔꯤ ꯃꯈꯣꯏ 16th ꯁꯦꯟꯆꯨꯔꯤ ꯃꯇꯝꯒꯤ ꯌꯨꯔꯣꯄꯤꯌꯟꯁꯤꯡꯒ ꯌꯦꯡꯅꯕꯗ ꯇꯁꯦꯡꯅ ꯋꯥꯡ ꯆꯥꯎꯔꯝꯃꯤ ꯃꯈꯣꯏ ꯐꯨꯠ 5 ꯏꯟꯆꯤ 11 ꯐꯨꯠ 6.5 ꯐꯥꯎ ꯃꯅꯨꯡ ꯋꯥꯡꯉꯤ ꯍꯥꯏ ꯃꯦꯖꯦꯂꯟ ꯗ꯭ꯔꯦꯛ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯈꯣꯡꯂꯣꯏꯁꯤꯡꯗꯨꯗꯤ ꯆꯥꯡꯆꯠꯇ ꯐꯤꯠ 5.5 ꯃꯨꯛꯇ ꯋꯥꯡꯕ ꯃꯤꯁꯤꯡꯅꯤ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇ ꯇꯦꯍꯨꯜꯆꯦꯁꯤꯡꯗꯨ ꯇꯁꯦꯡꯅ ꯃꯤꯖꯥꯎ ꯖꯥꯏꯟꯠ ꯑꯣꯏꯅ ꯎꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯐꯤꯠ 10 ꯋꯥꯡꯕ ꯃꯤ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ ꯋꯥꯔꯤꯁꯤꯡꯗꯨ ꯃꯈꯣꯏꯅ ꯍꯦꯟꯖꯤꯟꯅ ꯂꯤꯁꯤꯟꯕꯗꯒꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯨꯝ ꯃꯆꯨ ꯊꯥꯛꯄꯁꯨ ꯍꯦꯜꯂꯛꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯀꯥꯔꯗꯤꯐꯇ ꯒꯨꯍꯥ ꯇꯧꯕꯗ ꯊꯦꯡꯅꯔꯛꯈꯤꯕ ꯅꯨꯡ ꯑꯣꯜꯂꯕ ꯃꯤꯖꯥꯎꯗꯨ ꯊꯦꯡꯅꯔꯛꯇꯧꯕ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯐꯨꯝꯖꯤꯟꯗꯨꯅ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯛꯄ ꯁꯥꯔꯒ ꯃꯌꯥꯝꯗ ꯄ꯭ꯔꯦꯡꯛ ꯑꯆꯧꯕ ꯑꯃ ꯁꯥꯟꯅꯕ ꯑꯣꯏꯔꯝꯈꯤ ꯖꯣꯔꯖ ꯍꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯁꯥꯏꯟꯁ ꯃꯔꯨꯑꯣꯏꯅ ꯊꯤꯑꯣꯔꯤ ꯑꯣꯐ ꯏꯚꯣꯂꯨꯁꯟꯗ ꯉꯥꯎꯖꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ ꯊꯥꯖꯕ ꯃꯤ ꯈꯔꯒ ꯃꯥꯂꯦꯝꯗ ꯖꯥꯏꯟꯠꯁ ꯂꯩꯔꯝꯃꯤ ꯂꯩꯔꯝꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯔꯩ ꯀꯟꯅ ꯇꯧꯅꯕꯗ ꯃꯥ ꯃꯊꯟ ꯇꯣꯉꯥꯟ ताबदगी मरैदु ngमखिदे हाय पंथा थाजगनबा मियामगी मतौ सिबु करेमनबा नोकनबा मखल अमा ओइना जिप्सम नुंगना थोइन सारगा फुमजिनदुना थमलगा अमुक थेंगनरकपा साहनखिबने महाकना कोना असेंगबदु अमुक लोइना हाइदोक्तुना मयामदा खंगहलखि हायरे बाइबलगी ओल्ड टेस्टामेंटा लाइसिंगा ताइबंग मियोइबगना पोकपा वांगचाउबा नेफिलिम कौबा मीसिंगी मरमदा पल्ले ग्रीक सिंगी थाजा वारीदा टाइटन सिंगसी ओलंपियन सिंग लाक्ट्रिंगैदा हाना पालंबा लाइगी जाति अमने साइक्लोप्स गोलायथ नॉर्स mythologyगी योटनार लोइनमक ममिंग लेरबा मिजाव ngakतने हौजिक हाइजरिबसिंगसे साइंटिफिक ओइबा मित्येंगदगी अमुक नैनामिनरसे मिजाव सिंगी सरू पलांग थेंगनरखी हारिब रिपोर्ट लोइनमक थवैना लाना थाजहनबा नाप ओनबदा सोइनबा नत्रगना वाखलना सागतुना लिनरंबा ngakतने हाय थाइना लेरंबा हौजिकति मुतख्रबा सजावसिंग खुदम ओइना मैमथ की फैगन सरू मीगी सरूनी हाइना लाना खनरंबा यावखी
ꯄꯥꯎꯆꯦ ꯐꯣꯡꯂꯤꯕꯁꯤꯡꯅꯁꯨ ꯃꯈꯣꯏꯒꯤ ꯄꯣꯠꯁꯤꯠ ꯍꯦꯟꯒꯠꯅꯕ ꯊꯑꯣꯏꯅ ꯁꯥꯒꯠꯅ ꯄꯪꯏꯗ ꯏꯗꯨꯅ ꯐꯣꯡꯂꯝꯕ ꯃꯇꯝ ꯑꯃ ꯂꯩꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯝꯗꯨꯗ ꯃꯤꯖꯥꯎꯒꯤ ꯁꯔꯨ ꯊꯦꯡꯅꯔꯦ ꯍꯥꯏꯗꯅ ꯌꯥꯝ ꯇꯣꯏꯅ ꯐꯣꯡꯅꯔꯝꯃꯤ꯫ ꯁ꯭ꯃꯤꯊꯁꯣꯅꯤꯌꯟ ꯃ꯭ꯌꯨꯖꯤꯌꯝꯅ ꯀꯟꯁꯄꯤꯔꯦꯁꯤ ꯇꯧꯗꯨꯅ ꯂꯣꯠꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯖꯥꯏꯟꯠ ꯁ꯭ꯀꯦꯂꯦꯇꯟꯁꯤꯡ ꯃꯥꯡꯍꯟꯈꯤ ꯍꯥꯏꯕꯒꯤ ꯔꯦꯀꯣꯔꯗ ꯅꯠꯇ꯭ꯔꯒꯅ एविडेंस ꯑꯃꯐꯥꯎ ꯊꯦꯡꯅꯕ ꯂꯩꯇ꯭ꯔꯤ꯫ सिगुम्बा थबक अमा तौखिबा लैरगदि खंगहौबा कनानोमनदि सोइदना साखी साफोन पुथोक्तुना हाइदोकनरमलदबने। थाजा वारिसिंगदि यावबा जाइंटसिंगदि मियोइबगी वाखलना सागतपा ओइजरबसु तसेंगबा ताइबंगदसु असेंगबा जाइंटसिंग लै। अदुबु मखोइसिंगसि मराइबक थीरबा साथीबा अनाबा लैरबा मियोइ ngakतने ख्वाइदगी अवांगबा मियोइबनी हाइना वेरीफाई तौख्रबा रॉबर्ट वेडलो हाइरबा अल्टन जाइंट नत्रगना जाइंट ऑफ इलिनॉय हाइनसु खंगनबा अमेरिकन नुपासे फुट 9 इंची 13 खजिक्तंग हेना वांगे। वेडलोना असुक वांख्रिबसि ब्रेन दा लैबा ट्यूमर अमना मागी पिट्यूटरी ग्लैंडबु ग्रोथ हार्मोन याम हेनकटपा चांगदा पुथोक हलंबगिने। अदुगा मागी कंडीशन सिबुना जाइगेंटिज्म कवे। मसिगी ग्रोथ हार्मोन से मरु ओइना अंगांग ओइरिंगै इनखलकपा मतमदा हकचांग वांखत चौखतुना मपुंग मरै फाहन्नबा पिट्यूटरी ग्लैंड सुंगबा केमिकल ने। याम वांगमनबसिना रॉबर्ट चटपा ngamnabagidamag मखोंगदा लेग ब्रेसेस फाबा मथौ ताखि। मागी हकचांगदा ई होंदोक होंजिन तौबदसु सिंगली नाउरीगी प्रॉब्लम मायोकनखि। मखोंगदा इन्फेक्शन थोलकपा अमदे इम्यून सिस्टम सोनबदगी महाक ngantana chahi 12 खक्तदा सीखि। मी अमा कयामना वांगबा याय हाइबसे अखोई बायोलॉजी ना अकक्नबा लिमिट अमा थंबिरमे। मियोइबगी सरू पलांगना सौगत ngakhatpa ngambagi अरुम्बसी अकक्नै। जाइगेंटिज्म लैबा मियोइसिंग साथीना तांग चिकपा यांगलेन नाबा सरू टेकपा तोइना थोए। मखोइगी हार्टसु ग्रेविटीगी मायोक्ता याम कन्ना होटनाबना हकचांग सिन थुंगना ई पुथोक पुसिन तौबदा अहेनबा मथौ तौहल्ले। मसिना हार्ट चौखतहल्ले अमदि हार्ट फेल ओइबगी रिस्क वांखतहनबे। जाइगेंटिज्मना अतै हार्मोन सिंगी मथौ कहनबिरक्तुना मेटाबॉलिज्म हाइदि हकचांगना चिंजाकपु एनर्जी ओंथोकपगी थबकता येतसिनबिरए। मिट उबा वालकपा डायबिटीज नागनबा ऑर्गन सिंग फेल ओइसिलकपा टिश्यू चाउथोरकपना नुंशितकी उतोंग थिंजिनबिदुना स्लीप एपनिया लेहनबे। स्लीप एपनिया लैबा मियोइसिंग तुमलिंगैदा सेकेंड खरदगी मिनिट खर फाउबा सोर होनबा लेपखिदुना तुमसित फाहनबिदे। एक्सट्रीम जाइगेंटिज्म लैबा मियोइसिंग पुंसी टेनगले। विज्ञान असुक यामना चौखतलबा मतमसि फाउबा करीगी फुट 12 वांगबा मियोइसिंग लै हाइना थाजनरिबनो। मरम अहुम खक्ता हाइजगे। करीगुंबा यामना ngakpa हानगा मानदबा अमा उबदा अखोइगी ब्रेन सिना मदु निंगसिंगदुना लैगले। थोइदोकपा अंगकपा हेंजिनबा वारिसिंग महौसाना पामगले। मरु ओइना हानदगी थाजदुना लैरबा करीगुंबा अमाबु चुम्मे हाइजिल्लाअबदे मदुदा अमुक्का हेना थाजहनबे। चाव सांख्रबा मैमथ कुंबगी सरुसिंग मिजाउगी सरू ओइरबोय लाना खलुबनसु लाना थाजनबगी मरम अमा ओहेल्ले। इपा इपु सिंगना जेनरेशन मथंग वारी थंगथा बिरंबा मतमदा मतमगी मतुंग इना वारीदो हानगीदुदगी यामना थाइखिदुना पुंग ओन ओनबा वारी ओलकपसु कयाने। तिनथ्रोक्तगी लाइरेन ओली हाइनबा लैरिबदुने। अखोइना हिंगलिबा ताइबंगसि हेना नुंगाइबा हेना मैजिकल ओहेननिंगबनसु अखोइना खंगदबा मिस्ट्री कया फोंगदना सुमलेहनिंगे। साइंटिस्ट सिंगना मदु नत्ते लाली हाइदना साखी साफोन कया पुथोक्तुना उदलबसु मदु तानिंगदबा हानगीदु चुम्मी हाइदना लैनिंगलिबसु मसिनने। थाइनगी मतमदा मिजाउ लैरमी नत्रगना लैरमदे अदोमगी मोत्सु हाइबियो। ngasiगी wahang मास्टर ग्लैंड हारगा करम्बबु खंगनबगे हाइबिरमु।